Lakhipur online puthok saba December ki tang kun mapan nongmaijing numit ki Khomjinba Pao tabirase. Ahanbada maroi Pao. Meetei Council da nongmai kaptharakre paumi ama phaiganda nongmai baruna panduna sokle. World Meetei Council WMC gi Moirang Declaration gi matangda paugi mifam pangthokre. Pung kunmari gi total shutdown namaram oiraga jiribam da su masigi mami chawna takre. Kasar District Congress Committee na Dr. Manmohan Singh gi saktamda leisukat kre awapa phongdokre. Young Manipuri Council Assam gi Bam Reserve Unit hangdokre. Amasung Tolen kun khonodagi Riazuddin bodybuilding da manamathum kya phanglakre. Haujik mapung oiba pau tabirase. Manipur ki thamna pokpi Santi Khongbal Sana Sabini chingba Meetei Council da lepa leitana chingthaktagi kuki militant singna nongmai kapsilaktuna landarakpada paumi ama nongmaina panduna sokpadagi Ras Medicity da pukhatuna laikanakre. Panbayai ngarangi thodok aduda Impact TV ki video journalist Laima Pokpam Kabichandra Meetei gi mahaki oithangba phaiganda nongmai maru ama pankibani hairi. Paumida khut thabagi thodok asibu amju amadi EGM na kanna yaningdaba phongdokre. Layeng duna leiriba Kabichandra da tongan mamaige kaya dagi lup amadi lanai mioi kaya na angamba sel gi mating su pangnakre. Nakala moromda thodok asina maram oiraga mafam asigi khulsingi ahal amadi angang sing saphagataba mafam singda lanjenaba hokre hairi. Moirangbu mapung phaba revenue district oinanaba amadi Jiribamgi district boundary asibu lising amaga chamapan humpu ki mamang da leiramba status aduda ngak senduna amukhana recognize tobinanaba Manipur sarkar da World Meetei Council WMC gi maige de appeal tawrakli. Wafam asi Jiribamgi Babu Parada leiba Jiri News Network ki conference hall da ngarang pangthokiba paumi singa unaba amada WMC CEC gi vice chairman CH Nabakumar Singh na haikibani. Tha asigi December ki tang kunmathoi Moirang da phamkiba mangasuba plenary session da saruk yakiba CSO mayam gi wakhalon da yumpham oiraga lanthokiba Moirang declaration adumak press ki khutang da lebak miyam da thamke. Paumi singa unaba aduda CH Nabakumar Singh Vice Chairman WMC Khomjinba Pao Secretary Administration CEC WMC Mutum Gunadhon Secretary Information and Publicity Kaisam Ronen Vice President Delhi Unit Huirem Ongbi Neba Vice President Women Front Salam Ongbi Romi General Secretary Women Front Amadi Mutum Ranjit General Secretary Lakhipur Code District Committee na chingba saruk yakhi. Good morning. Masi mayam punamaki mafamda press ki khutangda ikoi WMC Manipur Unit ki President Yungkhaibam Syam Vice Chairman Hemam Boyaigi Lamjing Makada Haukiba December ki tang kunmatoi 2024 Moirangda phamkiba 5th plenary session da saruk yabigiba CSO mayamgi wakhallonda jumpham oiraga Moirang declaration aduma press ki khutangda leibak miyamda thamjage 5th plenary session adugi mapung oiba theme di haying gidamak malenda leiba Meetei ki apunba firep haibani session aduda saruk yabigiba miyamna Manipur sarkar amadi Bharat sarkar da thamjagiba wafam singdi hojik phawbada tha kun mapung pharaklaba tamtiraba mihat nipon misi mina kaya thokraba phawbada Bharat sarkar na irang asimak ingtha hannaba Thausil Puthokpiu Kulai Paiba Kuki Furup Bharat Lanmina Tam Namtha Bibara Natraga Political Dialogue Tauduna Tangdu Leitaba Puran Biu Illegal Kuki Kulai Paiba Singa Government of India Ga Janakiba Suspension of Operation Agreement Asibu Abrogate Tawiu Makata Ana Tamtiba Mihat Mipun Thok Tanaba Section Taurang Lokat Piu Masagi mayum makai lejadaba leiba phangdraba awaba nanglaba internally displaced persons singbu mokoi gi masagi leifamda khunda leitaba ngamnaba security gi section tawrang lokat piu
Mathangda Manipur gi ngamkai ngakliba maribak maramdam kanjariba khun ngakpasingbu sarkarna khomjinbiduna state amasung international boundary ngakpa ngamnaba Meetei regiment ama sembiu haijaba. Manipur gi MLR Act 1960 gi chana kanglon matungina Manipurda sing amasung tamgi khenaba kaya lakhiba simak lehendanaba MLR Act reform tawbiu. Mathangda Manipur gi lalol itik ki lamda indigenous business farm kaya ngak senaba Indigenous Business Act sembiu. Mathangda Manipur gi State Population Commission lingkhatpiu National Register of Citizen NRC 1951 da base year oiraga thabak paikhatpiu. NRC mapung phadringida mapung phana pangthokringida delimitation tawbiganu mitop miran cha kaya Manipur gi indigenous population da yauhandanaba honabiu. Mathangda ST DCM na sangsilliba Meiteibu ST demand tawbiriba thausillasida WMC na mapung phana support tawjari. Mathangda protection of Meitei ancient worship places khudam oina Thangjing Khubamlen, Kobru Khubamlen, Wangbren, Ingau Rock, Kondong Lairembi asina chingba Meitei gi khubam kayasi mangan dang mirba kayasi amuhanna ngakpi senbiduna jokatpada mateng pangbiu haina appeal tawri. Mathangda Moirang bu mapung phaba revenue district oinaba amadi Jiribamgi district boundary asibu 1960 gi mamangda leiramba status ngak senaba senduna amukhanna reorganize tawbiba aduga Moirang si mapung phaba district ama ohenaba ikoi Bharat Assam Manipur Sarkar da ikoi WMC ki maike degi appeal tawjari. Thank you all. Salungphamda khungakpa Laisram Prem amadi khungakpa mioi tarukpu Manipur Commando na phakibabu yaningdaba pongdokpa oina semkiba JSC na kaukiba pung kunmari ge Manipur pumba shutdown Jiribam district tasu kokomi Jiribam nasu ban saugatuna lambi ta thoktuna achat awok sing thingki haire. Pung kunmari gi total shutdown asina maram oiraga Jiribam district tasu masigi mami chawna takhi. Total shutdown asina Jiribam district ki manung chanbada leiba maruoiba kaithel sing potpham phamna khidre. Jiribam gi lambida lanai gi gari nattana passenger service lepki mai loisang sing suti thadokna ki lainga ki office sing su hanagum office kana bagi changlem ki pamdaba thodok sing thoktana naba mafam singda Jiribam district police personnel singna cheksinna ngak senduna leiki. Total shutdown osida saruk jakhibi kokomi Jiribam gi women wing gi convener TS Jini Debina Aikoina total shutdown adubu sawachaba oina leijabani khunja sing hatpa amadi khungakpa khunja taruk phakhiba dubu yaningde haina phongdokhi. Banche je sina tawriba banche param karigino habada ngasi kamando na kaino khungakpa ma hatkiba khoi thawai sokna janingde adu maram dasu adu sumakada taru amasu phabi hiba khungakpa athu ta thadok biba ase khoi miyaw na pa bani athu ba ta thadok tragadi jamna makha thana thabak kathar kosu jai loina na hatkiba kamando na hatkiba khungakpa dusu athu ba tamda mi hat babu matik cha da dipiba natragada kaino tawba matik cha da dipiba dana khoi miyam na hajeri kasi je sina tawba bansida akhoi kor kombinasi sabot tawbai wani kaino loina na atugi makha tarak pada hoji akhoi na nungai tawpna mache sarkar kari ta su jection bide Manipur sarkar da su jek bide Bharat sarkar su jek bide asubay sum tawdona akhoi Meitei bana mache adu hat na dum lo salagatra. Kasar District Congress Committee na senduna Laibak asiki Pradhan Mantri oiramba Dr. Manmohan Singh na laikitabada awapa phongdokpagi mifam ama committee asigi loisangda District President Abhijit Pal na mifam apoiduna pangthokre. Thauramda Borkhola gi MLA Misbaul Islam Loskar, APCC gi Wangangloi Sanjib Roy, Mohila Congress ki Luchingbi Pandita Trivedi, Congress Luchingba Dr. Maimom Santi Kumar,
amadi sujon dottana chingba miyoi kayana Dr. Manmohan Singh na pangthok piramba thabak tharom kayabu singtharaduna wangangki General Secretary Surjakanta Sarkarna program conduct tobike Miyamna Dr. Manmohan Singh gi saktamda leisu katuna mahaki thawaina ingna chikna leirunaba thaunijaki যে ভারতবর্ষকে বিশ্বের দরবারে নিয়ে যে পরিচয়টা দিয়েছিল ওনাকে আমরা হারালাম। ওনাকে বর্ণনা করার মতো ওনার স্মৃতিচারণে আমার সেই ছোট্ট জ্ঞানে সেই পরিসরে আমি যেতে পারবো না, কিন্তু একটা কথাই বলতে চাই যে নিম্নবিত্ত শ্রেণীর জনগণ এবং যারা দেশের গরিব মেহনতি এবং কৃষকের জন্য উনি কাজ করেছেন, ওনাদের সার্বিক উন্নয়নের জন্য যে অবদান উনি করে গেছেন সেটা আমাদের ভারতবর্ষ দেশবাসী এবং সারা বিশ্ব ওনাকে চিরস্মরণীয় করে থাকবে। December ki tang kunipan ngarang thangse numit dhalai gi manung chanbada leiba Bam Reserve khungangi maira sanglenda lamdam asigi naha singi oipa mipama mapang thokre mipam aduna member kuntra mangana saba YMCA gi Bam Reserve Unit ama semkhre Tongbram Ajit amadi Angom Prasantabu nauna semlaba unit asigi in charge amadi second in charge oina mipam asigi house na amato oina khanke YMCA gi President Romain Luangna mipama poidana pangthokiba mipam aduda YMCA gi advisor Dr. Raju Khumuzam YMCA gi working president Rajesh Mangang Finance Secretary Apu Meetei Assistant Secretary Nongpok Anma Mangang Executive Member Birjit Phandemam amadi Thoksom Osinina chingba miyo kyana sarukjaki nauna semlaba YMCA gi unit asina khunai gi chakot thorang amadi chiraba matamda awana thidana miyam gi mateng pangani haibagi thajaba thamlakli khanganjaba ma Manipur da haukiba chahi lising aniga kunhumdoi gi megi tang ahumdagi hauragliba irang amasung Kasargi Kosaipur dagi Laisram Komal Babuna Manipur da mangkibadagi ngasi susthiba phangdana leiriba awa ana mikap miracle gi khonjel tana nilaba matamasida kunaicha khudingmakna awabada saruk yamina si haina Coordination Committee on Crisis of Meetei Manipuri Kokokom Assam gi advisor Dr. Soibam Haridas Singhana appeal tawrakpaga loinana lila drama jagoi sena chingba tawbidanaba Kokokom gi maikidagi nolungna ningsinglakle Ahanbada tabiriba kwai kibikpu Dr. Soibam Haridas advisor Coordination Committee on Crisis of Meetei Manipuri Kokokomna khurumjeri Khonjel asibu tabiriba amadi taibiribi Assamgi tongan mafamda sojainana khunda laitaduna leiriba nungsijaraba khunaicha khudingmaki mafamda Coordination Committee on Crisis of Meetei Manipuri Kokokomgi maikidagi thamoigi oiba paujel ama pijari haukiba sahi ingkumja lising aniga kulumdoigi megi tang ahumdagi ngasi phawa leptana sathriba irang asina maram oiraga ngasi Imalipak Manipur tangdu leitadraba lamdam ama haibedu oiri tamthiraba irang asina maram oiraga mara lejadraba nupi angang micham kaya thawaina pontha pikhibaga loinana unsigi hingnabagi lambi oina Imalipak Manipur da Thabok Sudana Leijaba Iramdam Assam Asimaki Kasar Jilagi Manung Dalaiba Goisaipur Khungdangi Laisram Kamal Babu Thiba Phangdana Leirak Pangasi Thabunga Mahenkre Awana Mikap Mirau Khorgi Khonjelna Nilaba Khunai Sigi Chiraba Matamasida Khunai Chakudi Makna Awabasi Saruk Jaminasi Loina na Laisram Kamal Babu ki imung manungi awabasida mayam saruk jaminasi tanja asida makhal amatagi isai nomai lila drama harau kumai taubidanaba amadi saugatpidanaba kokokomgi maikidagi nologna ningsingjari Sapor Maina High School gi founder teacher
एल धनबाबू सिंहना लेखिदबदा स्कूल असigi ओजा सिंह amadi mahiroi singna awaba phongdokpagi tharomama ngarang pangthokre oja lairenjam dhonbabu December gi tang 13 masagi sangai Lakhipur khumanda lekhidabani lekhidaba matamda masagi chahi 35 sukre mahak lising aniga ani gi December gi 38 da Hindi oja oina thabakti pothakhe mahaki machanupa ani mamau amadi masu sing leihori Marging Cultural Academy Haingang Achan Bigay Imphal East na sinduna Achan Bigay Akham Lampak Community Hall da thama chupna chatharakiba Tal Ghanabari Workshop ngarang loisingkhre Thoramda JN Manipur Dance Academy gi Director Pukrambam Bilas na Chief Guest Pradhan Kontha Khabam Sinjam Jite na President amasung Hanagi Imphal East Jila gi Adhyaksha P Bimolana Guest of Honor oibiki Chief Guest ki warol piraduna Pukrambam Bilasna ipai puna thambiramba Nat Sankirtana sigi Kanglon ngaktuna thambabu harawa phongdokhi Thorungi manung channa Tal Ganabari Miyam mangda khudul tamkhi loinana workshop ta saruk yakhiba singda saktak chesu kusinakhi Leo District 322G Leo Club of Lakhipur amadi 720 Taekwondo Academy na punna sinduna December ki kunipanda nupi singye oiba self defense camp ama OB Road Fullerton da laiba 720 Taekwondo Academy da pangthokre Basista Das amasung Romi Sekna trainer oibiki ba camp asida punna nupi kunthra romna saruk jakhi Assam ki Lakhipur jila gi Narayanpur da December ki 15 amasung 16 ta pangthokiba Taret Suba All Assam Bodybuilding Fitness Model Men and Women Championship da Kasar Lakhipur Tolen kun khunodagi Riyazuddin na KG humpumanga makha gi kanglupta Classic Physics da ahanba mana Open Classic Physics da Overall Champion amasung KG humpumanga gi Senior gi kanglupta ahum suba mana phanglakre panbayai Muhammad Riyazuddin Tolen kun khunau dalaiba Abdul Manaf amasung Rina Begum gi machanupani Nungairaba Pao Kasar Fullertolda Holistic Therapy Center ama hangdokjare Yoga Acupressure amadi Physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba Saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullerton Kasar Assam Nongmaijing natabada numit kudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Kanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak bijapagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi athemba matamgi oiba course ngi tamaktasu admission haujare Akupa Maroli Damak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga Mobile number 939573245 da Pau Phaunabiu Aroibada Maroiba Pau Amukhanna
Meetei Kulsingda nongmei kaptharakre paumi ama phaiganda nongmei baruna panduna sokle World Meetei Council WMC gi Moirang Declaration gi matangda paugi mifam pangthokre pung kunmari gi total shutdown namaram oiraga Jiribam dasu masigi mami chawna takre Kasar District Congress Committee na Dr. Manmohan Singh gi saktamda leisukat kre awapa phongdokre Young Manipuri Council Assam gi Bam Reserve Unit hangdokre amasung Tolen kun khunodagi Riazuddin bodybuilding da manamathum kya fanglakre Lakhipur Online YouTube channel gi pau sandok chaba nasigi oinadi matang asida loijare